ꯃꯌꯥꯝ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯕꯦꯇ꯭ꯔꯤ ꯄꯨꯔꯛꯄꯗꯣ ꯑꯁꯤꯒ ꯊꯝꯃꯦꯀꯣ ꯁꯤꯒꯤ ꯈꯣꯏꯖꯨꯝꯁꯤ ꯀꯨꯅꯥꯁꯤꯒ ꯊꯝꯃꯦ ꯁꯤꯒ ꯕꯣꯔꯗ ꯈꯤꯜꯂꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯋꯥꯌꯥꯔꯤꯡꯁꯦ ꯇꯧꯔꯤ ꯍꯧꯖꯤꯛꯀꯣ ꯉꯔꯥꯡ ꯇꯧꯔꯝꯕꯒꯤꯅꯤ ꯁꯤꯁꯤꯅ ꯑꯗꯣ ꯉꯁꯤꯃꯨꯛ ꯂꯥꯛꯇꯣꯏꯅꯤ ꯉꯁꯤꯃꯨꯛ ꯂꯥꯛꯑꯒ ꯃꯣꯏ ꯑꯇꯩꯁꯨ ꯋꯥꯠꯂꯤꯕꯀꯣ ꯇꯧꯒꯗꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕꯦꯇ꯭ꯔꯤꯗꯣ ꯁꯤꯒ ꯊꯝꯃꯦ ꯁꯤ ꯀꯨꯅꯥꯁꯤꯒ ꯑꯗꯣ ꯏꯟꯚꯔꯇꯔꯅ ꯁꯤꯒ ꯂꯩꯔꯦꯀꯣ ꯑꯗꯣ ꯐꯖꯅ ꯃꯣꯏꯒꯤ ꯊꯝꯅꯕꯒꯤ ꯔꯦꯛ ꯂꯧꯈꯤꯅꯤꯀꯣ ꯔꯦꯛꯇꯣ ꯂꯧꯒꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯇꯦꯝꯄꯣꯔꯥꯔꯤ ꯈꯔꯅꯤꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯃꯁꯦꯅ ꯇꯧꯔꯤ ꯑꯗꯣ ꯄꯨꯝꯅꯃꯛꯇꯤ ꯂꯣꯏꯅ ꯂꯩꯕ ꯀꯩꯅꯣ ꯇꯧꯕꯗꯤꯉꯝꯗꯕꯅꯤꯅꯀꯣ ꯈꯔ ꯑꯗꯨꯝ ꯇꯞꯅ ꯑꯗꯨꯝ ꯇꯧꯔꯛꯀꯦꯀோ ꯑꯗꯨꯒ ꯑꯩꯁꯤꯒꯁꯦ ꯑꯔꯅꯥ ꯂꯩꯔꯝꯃꯤꯅꯀꯣ ꯐꯤ ꯊꯝꯕ ꯐꯤ ꯖꯥꯟꯕꯒꯤ ꯑꯔꯅꯥꯁꯤꯒ ꯂꯩꯔꯝꯃꯤꯀꯣ ꯑꯗꯨꯒꯤ ꯑꯔꯅꯥꯗꯨꯃꯨ ꯑꯁꯤꯒꯩꯁꯤꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯁꯤꯗꯩꯁꯤꯗ ꯊꯝꯃꯦ ꯌꯥꯝ ꯆꯥꯏꯔꯤꯀꯣ ꯃꯌꯥꯝ ꯐꯤ ꯐꯥꯎꯕ ꯊꯨꯞꯇ꯭ꯔꯤ ꯉꯔꯥꯡ ꯌꯥꯝ ꯆꯥꯏꯈ꯭ꯔꯦ ꯃꯌꯥꯝ ꯂꯥꯛꯅ ꯊꯕꯛ ꯁꯨꯔꯝꯕꯗꯣꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯂꯣꯛꯁꯨ ꯈꯔ ꯇꯧꯔꯦ ꯂꯣꯛ ꯈꯔ ꯄꯥꯏꯔꯦ ꯑꯗꯨꯒ ꯁꯤ ꯃꯐꯝꯁꯤꯒꯅ ꯏꯆꯥꯇꯣꯝꯕꯤꯒꯤ ꯃꯥꯒꯤ ꯇꯦꯕꯜ ꯁꯣꯝꯗ ꯊꯅꯝꯕ ꯇꯦꯕꯜꯗꯣ ꯑꯁꯤꯒꯩꯁꯤꯒ ꯄꯨꯁꯜꯂꯛꯑꯦꯀꯣ ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯇꯦꯝꯄꯣꯔꯥꯔꯤꯅꯤꯀꯣ ꯄꯥꯔꯃꯥꯅꯦꯟ ꯑꯝꯇ ꯅꯠꯇꯦ ꯑꯁꯤ ꯂꯣꯏꯅ ꯂꯧꯊꯣꯛꯈꯤꯗꯣꯏꯅꯦ ꯁꯤꯒ ꯁꯣꯐꯥ ꯊꯥꯔꯛꯈꯤꯅꯦꯕꯀꯣ ꯑꯩꯒꯤ ꯁꯣꯐꯥ ꯑꯃ ꯄꯨꯔꯛꯀꯗꯕ ꯂꯩꯔꯤꯕꯀꯣ ꯑꯗꯣ ꯁꯣꯐꯥꯗꯣ ꯁꯤꯒ ꯊꯥꯔꯛꯈꯤꯅꯤ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯑꯗꯣ ꯇꯞꯅ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯕꯛꯁꯦ ꯇꯧꯕꯅ ꯍꯦꯟꯅ ꯃꯆꯨ ꯇꯥꯕꯅꯤꯀꯣ ꯑꯗꯨꯗꯨꯒꯤ ꯇꯞꯅ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯑꯩꯒꯤ ꯆꯥꯛꯈꯨꯝꯒꯤ ꯐꯤꯕꯝ ꯍꯧꯖꯤꯛ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯩꯒꯤ ꯆꯥꯛꯈꯨꯝꯒꯤ ꯐꯤꯕꯝꯁꯦ ꯍꯧꯖꯤꯛ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯑꯁꯨꯃꯥꯏꯅ ꯂꯩꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯁꯤ ꯃꯊꯛꯁꯦ ꯎꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯊꯛꯀꯤ ꯎꯒꯁꯦ ꯂꯩꯈꯣꯝ ꯈꯔ ꯇꯣꯠꯂꯦꯕꯀꯣ ꯏꯁꯤꯡ ꯏꯆꯥꯎꯗ ꯂꯨꯞꯈꯤꯕꯒꯤ ꯎ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯔꯝꯕ ꯃꯤꯁꯇ꯭ꯔꯤꯗꯨꯅꯅꯦ ꯎꯒꯁꯦ ꯑꯩꯈꯣꯏꯗ ꯍꯥꯏꯗꯕꯤꯗꯀꯣ ꯑꯗꯨꯝ ꯆꯥꯝꯗꯕꯤꯗ ꯑꯗꯨꯝ ꯆꯠ ꯍꯥꯞꯆꯜꯂꯝꯃꯦꯕ ꯃꯣꯏꯅꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯈꯜꯂꯦꯕ ꯎꯁꯦ ꯉꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯈꯜꯂꯦꯕꯀꯣ ꯀꯥꯈꯠꯅ ꯌꯦꯡꯉꯨꯕꯗ ꯎꯁꯦ ꯂꯩꯈꯣꯝ ꯇꯣꯠꯂꯝꯕꯩ ꯋꯥꯅꯦꯕ ꯑꯁ ꯀꯩꯅꯣ ꯁꯤꯗꯤ ꯍꯥꯏꯅ ꯑꯗꯒꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯗꯅ ꯁꯦꯡꯗꯣꯔꯛꯏꯅꯦ ꯉꯁꯤꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯩꯁꯦ ꯑꯗꯣ ꯏꯁꯤꯡ ꯏꯆꯥꯎꯗ ꯂꯨꯞꯄ ꯎ ꯍꯥꯏꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯃꯌꯥꯝ ꯌꯦꯡꯉꯨꯀꯣ ꯑꯥꯗ ꯉꯧꯔꯤꯁꯤ ꯌꯦꯡꯉꯨꯁꯦ ꯀꯨꯅꯥꯁꯤꯗ ꯉꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯉꯧꯔꯝꯃꯤꯅꯤ ꯑꯗꯣ ꯁꯦꯡꯗꯣꯔꯛꯏꯅꯦ ꯍꯧꯖꯤꯛ ꯑꯇꯩꯁꯨ ꯁꯦꯡꯉꯤꯅꯤ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯁꯤ ꯂꯣꯏ ꯁꯦꯡꯗꯣꯔꯛꯀꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯩꯒꯤ ꯐ꯭ꯔꯤꯖꯁꯦ ꯌꯥꯝ ꯃꯣꯠꯂꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯃꯝꯕ ꯃꯔꯛꯇꯒꯤ ꯄꯨꯊꯣꯔꯛꯄꯅꯤꯅꯀꯣ ꯐꯃꯨꯡ ꯃꯊꯛꯇ ꯊꯅꯝꯕꯗꯣ ꯑꯩꯒꯤ ꯐꯃꯨꯡ ꯃꯊꯛꯇ ꯊꯅꯝꯕ ꯐ꯭ꯔꯤꯖꯇꯨꯅꯦꯕꯀோ ꯑꯗꯣ ꯁꯤꯒ ꯍꯧꯖꯤꯛꯀꯤ ꯄꯨꯊꯣꯔꯛꯏ ꯉꯁꯤ ꯁꯦꯡꯗꯣꯛꯇꯣꯏꯅꯤꯀோ ꯑꯗꯣ ꯐ꯭ꯔꯤꯖꯇꯣ ꯁꯤꯒꯩꯁꯤꯒ ꯕꯣꯔꯗ ꯄꯥꯜꯂꯦ ꯁꯤꯒꯩꯁꯤꯒꯅ ꯑꯩꯒꯤ ꯔꯥꯏꯁ ꯀꯨꯀꯔ ꯑꯗꯒꯤꯗꯤ ꯀꯩꯅꯣꯒꯤ ꯑꯣꯚꯦꯟ ꯀꯔꯤ ꯀꯔꯥ ꯑꯗꯨꯝ ꯌꯨꯁ ꯇꯧꯕ ꯖꯥꯅꯕꯒꯤ ꯍꯥꯏꯅ ꯑꯗꯨꯝ ꯁꯤꯒꯩꯁꯤꯒ ꯀꯩꯅꯣ ꯇꯧꯔꯤ ꯕꯣꯔꯗ ꯑꯃ ꯄꯥꯟꯁꯤꯜꯂꯦꯀꯣ ꯑꯗꯩꯗꯤ ꯑꯗꯨꯅꯦ ꯑꯩ ꯍꯧꯖꯤꯛ ꯆꯥꯛꯈꯨꯝꯒꯤ ꯐꯤꯕꯝꯁꯦ ꯌꯥꯝ ꯊꯤꯔꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯀꯥꯟꯗꯁꯨ ꯑꯗꯨꯝ ꯂꯣꯏꯅ ꯑꯩ ꯐꯖꯅ ꯌꯦꯡꯍꯜꯂꯛꯀꯅꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯍꯥꯏꯗꯤ ꯁꯦ ꯑꯩꯈꯣꯏ ꯗꯥꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯏꯃꯨꯡꯁꯦ ꯊꯕꯛ ꯁꯨꯕ ꯉꯝꯗ꯭ꯔꯦꯕ ꯃꯥꯁꯨ ꯑꯁꯨꯝꯕꯁꯦ ꯍꯣꯠꯅꯕꯁꯤꯗꯅꯦ ꯑꯗꯣ ꯍꯥꯟꯅ ꯁꯤꯒꯤ ꯔꯨꯝꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯔꯨꯝ ꯑꯣꯏꯔꯝꯃꯤꯅꯤꯀꯣ ꯑꯩꯒꯤ ꯐꯃꯨꯡꯁꯤꯒ ꯊꯥꯔꯒ ꯌꯥꯝꯗꯤ ꯅꯨꯡꯁꯤꯕ ꯀꯥ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯀꯥꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯁꯤꯒꯤ ꯃꯐꯝꯁꯤꯗꯒꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯌꯥꯝꯕ ꯚꯤꯗꯤꯑꯣ ꯅꯝꯈꯤꯕꯁꯦ ꯑꯁꯤꯒꯤ ꯔꯨꯝꯁꯤꯒꯤ ꯑꯣꯏꯅ ꯅꯝꯈꯤꯕꯅꯤꯀꯣ ꯑꯩ ꯐꯤꯖꯪꯒ ꯈꯜꯂꯒ ꯈꯤꯇꯪ ꯃꯤꯅ ꯌꯦꯡꯕꯗ ꯈꯤꯇꯪ ꯌꯦꯡꯕ ꯌꯥꯅꯕꯒꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦ ꯑꯗꯣ ꯑꯁꯤꯒ ꯈꯜꯂꯝꯕ ꯐꯤꯗꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯩ ꯑꯇꯣꯞꯄꯗ ꯁꯤꯖꯤꯟꯅꯒꯦꯅꯀꯣ ꯑꯗꯣ ꯑꯁꯤꯒꯤ ꯔꯨꯝꯁꯤꯃ ꯑꯩꯈꯣꯏ ꯗꯥꯒꯤ ꯑꯗꯨꯝ ꯀꯣꯟꯖꯪ ꯑꯣꯏꯔꯅꯤ ꯃꯥꯏ ꯀꯣꯟꯖꯪꯒꯤ ꯔꯨꯝ ꯑꯣꯏꯅꯤ ꯐꯖꯅ ꯁꯦ ꯇꯩꯔ ꯅꯥꯜꯂꯒ ꯀꯥꯔꯄꯦꯠꯀ ꯊꯥꯖꯟ ꯈꯣꯠꯆꯜꯂꯒ ꯆꯤꯌꯥꯔ ꯑꯅꯤꯍꯨꯝꯒ ꯊꯥꯔ ꯈꯣꯠꯂꯒ ꯑꯗꯨꯝ ꯁꯤ ꯈꯤꯇꯪ ꯅꯥꯟꯅ ꯁꯨꯝ ꯊꯝꯒꯅꯤꯀꯣ ꯑꯗꯣ ꯏꯁꯤꯡꯁꯦ ꯑꯃꯨꯛ ꯆꯥꯎꯔꯛꯈꯤꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯂꯣꯏꯁꯟꯗꯕꯅꯦꯕ ꯑꯃꯨꯛ ꯆꯥꯎꯁꯜꯂꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯅꯀꯣ ꯑꯗꯨꯒ ꯑꯩꯒꯤꯁꯤꯒ ꯊꯥꯔꯝꯕ ꯐꯃꯨꯡꯗꯣ ꯗꯥꯅ ꯍꯧꯖꯤꯛ ꯁꯤꯗꯣꯛꯈ꯭ꯔꯦ ꯐ꯭ꯔꯤꯖꯇꯣ ꯅꯍꯥꯟꯒꯩꯒꯤ ꯁꯤꯗꯣꯛꯇꯕꯅ ꯂꯩꯗꯨꯅ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯐ꯭ꯔꯤꯖꯇ ꯊꯝꯐꯝ ꯂꯩꯇꯕꯒꯤ ꯐ꯭ꯔꯤꯖꯇꯣ ꯑꯁꯤꯒꯩꯁꯤꯒ ꯐꯃꯨꯡ ꯃꯊꯛꯇ ꯊꯝꯃꯒ ꯑꯁꯤꯒ ꯕꯣꯔꯗ ꯄꯥꯜꯂꯝꯕꯗꯣ ꯑꯗꯨꯒꯤ ꯐ꯭ꯔꯤꯖꯇꯣ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯔꯝꯕꯅꯦꯕꯀꯣ ꯐꯃꯨꯡꯗೋ ꯑꯁꯤꯅꯤ ꯌꯦꯡꯉꯨꯁꯦ ꯐꯤꯕꯝ ꯌꯦꯡꯉꯨꯁꯦ ꯁꯤ ꯐꯤꯕꯝꯁꯤꯒ ꯂꯩꯔꯤꯅꯤꯀꯣ ꯑꯍꯟꯕ ꯐꯃꯨꯡꯅꯤ ꯁꯤ ꯐꯃꯨꯡꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯄꯨꯔꯥꯅꯥ ꯐꯃꯨꯡ ꯅꯠꯇꯦꯕ ꯁꯤ ꯐꯃꯨꯡꯁꯦꯀꯣ ꯑꯗꯣ ꯑꯁꯤ ꯐꯤꯕꯝꯁꯦ ꯂꯩꯔꯤꯅꯤꯁꯦ ꯁꯤ ꯂꯣꯏ ꯁꯦꯡꯗꯣꯛꯑꯒ ꯑꯩ ꯀꯂꯔ ꯀꯔꯤ ꯀꯔꯥ ꯊꯥꯔꯛꯈꯤꯅꯦꯕꯀꯣ ꯂꯣꯏ ꯇꯧꯔꯛꯈꯤꯅꯤ ꯐꯖꯅꯤꯡꯕ ꯉꯥꯛꯇꯅꯤꯀꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯋꯥꯈꯜꯁꯤꯒꯗꯤꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯐꯤꯕꯝꯅ ꯌꯥꯗꯕ ꯑꯗꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯤ ꯂꯝꯖꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯖꯥꯏꯅꯤ ꯁꯤꯁꯦꯀꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯖꯥꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯝꯖꯥꯏꯁꯦ ꯁꯤꯒ ꯑꯩꯈꯣꯏ ꯅꯦꯕꯣꯛꯀꯤ ꯐꯃꯨꯡ ꯊꯥꯔꯝꯃꯤ ꯁꯤꯒ ꯐꯃꯨꯡ ꯍꯥꯏꯗꯤ ꯑꯩꯒꯤ ꯕꯣꯛꯁ ꯄꯥꯂꯪꯁꯦ ꯁꯤꯒ ꯊꯥꯔꯝꯃꯤꯀꯣ ꯁꯤꯒ ꯊꯥꯔꯒ ꯕꯣꯛꯁ ꯄꯥꯂꯪꯁꯤꯒ ꯑꯩꯈꯣꯏ ꯅꯦꯕꯣꯛ ꯍꯤꯞꯄꯝꯃꯤꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯕꯣꯛꯁ ꯄꯥꯂꯪꯁꯦ ꯑꯩꯒꯤ ꯔꯨꯝ ꯁꯣꯝ ꯅꯥꯀꯟꯗ ꯄꯨꯁꯟꯈ꯭ꯔꯦꯅꯀꯣ ꯑꯗꯣ ꯑꯩꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯐꯃꯨꯡꯁꯦꯀꯣ ꯑꯁꯤꯗ ꯊꯥꯔꯅꯤ ꯑꯗꯣ ꯑꯁꯤꯒꯩꯁꯤꯒꯅꯦ ꯃꯈꯥꯁꯦ ꯀꯥꯔꯄꯦꯠꯀ ꯊꯥꯔ ꯈꯣꯠꯂꯒꯀꯣ ꯐꯖꯅ ꯍꯥꯟꯅ ꯇꯩ ꯅꯥꯟꯊꯣꯛꯑꯒ ꯑꯗꯩ ꯀꯥꯔꯄꯦꯠꯀ ꯊꯥꯔꯒꯅꯦ ꯑꯁꯤꯒꯤ ꯐꯃꯨꯡꯁꯦ ꯊꯥꯔꯒꯦ ꯇꯧꯏꯅꯦꯕꯀோ ꯅꯨꯡꯁꯤ ꯍꯥꯏ ꯁꯤꯒꯤ ꯖꯨꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯌꯥꯝ ꯋꯥꯅ ꯑꯁꯤꯒꯤ ꯖꯨꯝꯁꯦ ꯁꯥꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦꯀോ ꯌꯥꯝ ꯅꯨꯡꯁꯤꯕ ꯂꯩꯀꯣ ꯁꯤꯒꯤ ꯖꯨꯝꯁꯦ ꯁꯥꯈꯤꯕꯗꯁꯨ ꯋꯥꯔꯤ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯗꯥꯅ ꯁꯤꯒꯤ ꯖꯨꯝꯁꯦ ꯃꯥ ꯌꯥꯝ ꯄꯥꯝꯃꯨꯖꯕ ꯌꯥꯝ ꯅꯨꯡꯁꯤꯖꯕ
ꯊꯝꯃꯦꯕꯀꯣ ꯁꯤꯒꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯣꯟꯒꯤ ꯔꯨꯝꯁꯦ ꯅꯠꯇꯕꯤꯗ ꯁꯤꯒꯤ ꯖꯨꯝꯁꯦ ꯆꯥꯛꯈꯨꯝꯁꯤꯒ ꯁꯤ ꯖꯨꯝꯁꯤꯒ ꯀꯩꯅꯣꯁꯤꯒꯀꯣ ꯑꯗꯨꯅ ꯗꯥꯅ ꯁꯤꯒ ꯐꯃꯨꯡ ꯐꯖꯅ ꯃꯅꯥꯅ ꯊꯥꯔꯁꯤ ꯍꯥꯏ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯤꯀꯣ ꯑꯗꯨꯒ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏ ꯅꯦꯕꯣꯛꯀꯤ ꯑꯜꯃꯤꯔꯥꯅꯤꯀꯣ ꯑꯩꯈꯣꯏ ꯅꯦꯕꯣꯛꯀꯤ ꯑꯜꯃꯤꯔꯥꯁꯦ ꯊꯥꯏꯅꯒꯤ ꯑꯜꯃꯤꯔꯥ ꯑꯗꯨꯅꯦꯕꯀꯣ ꯌꯥꯗ꯭ꯔꯦ ꯃꯥꯒꯤ ꯑꯜꯃꯤꯔꯥꯁꯦ ꯑꯗꯨ ꯃꯈꯥꯒꯁꯦ ꯑꯝꯇ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯅꯦꯕꯣꯛꯀꯤ ꯑꯜꯃꯤꯔꯥꯁꯦ ꯁꯦꯝꯖꯤꯟꯁꯤ ꯍꯥꯏꯅ ꯗꯥ ꯈꯕꯥꯏꯅꯤ ꯄ꯭ꯂꯥꯅꯤꯡꯕꯨꯗꯤ ꯇꯧꯔꯤꯀꯣ ꯅꯨꯡꯁꯤꯅ ꯊꯥꯏꯅꯒꯤ ꯑꯜꯃꯤꯔꯥꯅꯤꯅꯀꯣ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯟꯁꯤꯒ ꯂꯣꯏ ꯌꯥꯎꯏ ꯏꯅꯦꯕꯣꯛꯀꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯑꯗꯨꯗꯨꯅ ꯏꯅꯦꯕꯣꯛꯇꯣ ꯑꯩꯈꯣꯏꯗꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯁꯨ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯏꯅꯦꯕꯣꯛꯀꯤ ꯃꯐꯤ ꯃꯔꯣꯟ ꯈꯔ ꯂꯩꯍꯧꯕꯁꯦ ꯑꯩꯈꯣꯏ ꯏꯅꯦꯕꯣꯛꯇꯣ ꯏꯅꯥꯛꯇ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯇꯧꯅ ꯊꯝꯃꯤꯕꯀꯣ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯑꯜꯃꯤꯔꯥꯁꯦ ꯐꯖꯅ ꯍꯥꯏꯗꯤ ꯁꯦꯝꯖꯤꯟꯒꯅꯤ ꯑꯩꯈꯣꯏ ꯃꯤꯁꯇ꯭ꯔꯤ ꯇꯧꯔꯒꯀꯣ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯟꯁꯦ ꯐꯖꯅ ꯊꯝꯕꯤꯗꯣꯏꯅꯦ ꯑꯗꯣ ꯌꯥꯝ ꯄ꯭ꯂꯥꯅꯤꯡ ꯌꯥꯝꯅ ꯂꯩꯔꯤꯀꯣ ꯑꯗꯣ ꯇꯞꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯇꯞꯅ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯑꯗꯨꯒ ꯑꯗꯨꯅꯦ ꯑꯩꯅ ꯉꯁꯤ ꯑꯩꯒꯤ ꯖꯤꯝꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯦꯡꯍꯜꯂꯛꯏꯁꯦꯀꯣ ꯃꯌꯥꯝ ꯑꯆꯥꯏꯕ ꯑꯃꯣꯠꯄ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯏꯒꯅꯣꯔ ꯇꯧꯕꯤꯌꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯂꯩꯕꯥꯛꯀꯤ ꯌꯨꯝ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯈꯔꯁꯨ ꯆꯥꯏꯔꯦ ꯑꯗꯨꯒ ꯑꯩꯒ ꯗꯥꯒꯅ ꯊꯕꯛ ꯀꯟꯕꯗꯒꯤꯁꯨ ꯂꯣꯏꯁꯟꯕ ꯈꯣꯝꯖꯟꯕꯗꯣ ꯍꯦꯟꯅ ꯉꯝꯗꯕꯁꯨ ꯑꯣꯏꯕꯀꯣ ꯑꯗꯨꯗꯨꯅꯅꯦ ꯃꯌꯥꯝꯅ ꯍꯪꯒꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯁꯨ ꯄ꯭ꯂꯤꯖ ꯏꯒꯅꯣꯔ ꯇꯧꯕꯤꯌꯨꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯊꯪ ꯊꯕꯛ ꯁꯨꯕꯗ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯔꯛꯑꯒꯦꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯗꯥꯒꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯗꯥꯒꯤ ꯀꯥꯔꯄꯦꯠꯁꯦ ꯑꯍꯟꯕ ꯂꯩꯖꯕ ꯀꯥꯔꯄꯦꯠꯅꯦ ꯏꯁꯤꯡ ꯏꯆꯥꯎꯗ ꯑꯃꯨꯛ ꯍꯨꯒꯠꯂꯦ ꯑꯃꯨꯛ ꯁꯣꯝꯗ ꯊꯥꯔꯦ ꯑꯃꯨꯛ ꯁꯣꯝꯗ ꯊꯥꯗꯣꯛꯑꯦ ꯋꯥꯁꯨ ꯋꯥꯔꯦ ꯍꯛꯆꯥꯡꯁꯨ ꯋꯥꯕ ꯑꯗꯩꯗꯤ ꯄꯣꯠꯁꯨ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯄꯅꯦ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯊꯥꯕ ꯀꯥꯔꯄꯦꯠꯅꯦ ꯁꯣꯝꯗꯒꯤ ꯑꯉꯧꯕꯁꯤ나 ꯂꯣꯏꯔꯦ ꯁꯤꯁꯨ ꯊꯕꯛ ꯂꯣꯏꯕ ꯖꯥꯠꯅꯤꯗ ꯐꯖꯕꯝ ꯂꯩꯇꯕ ꯃꯐꯝꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯑꯗꯣ ꯇꯞꯅ ꯑꯗꯨꯝ ꯂꯣꯏꯁꯜꯂꯒꯦꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯑꯩ ꯆꯥꯛꯈꯨꯝ ꯂꯣꯏꯁꯜꯂꯨꯒꯦ ꯗꯥꯅ ꯁꯤ ꯅꯥꯀꯟꯁꯦ ꯂꯣꯏꯁꯜꯂꯅꯤ ꯑꯩꯅ ꯑꯩꯒꯤ ꯆꯥꯛꯈꯨꯝ ꯅꯥꯀꯟ ꯂꯣꯏꯁꯜꯂꯅꯤꯀꯣ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯉꯁꯤꯀꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯂꯣꯏ ꯂꯣꯏꯁꯤꯜꯂꯝꯃꯦꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯐ꯭ꯔꯤꯖ ꯁꯦꯡꯒꯗꯕ ꯁꯦꯡꯉꯝꯗ꯭ꯔꯦ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯁꯦꯡꯉꯅꯤꯀꯣ ꯇꯥꯍꯥ ꯇꯧꯔꯒ ꯑꯩꯁꯦ ꯊꯣꯛꯂꯛꯑꯦ ꯑꯃꯨꯛꯀ ꯐꯤꯐꯧ ꯁꯨꯔꯝꯗ꯭ꯔꯦꯕ ꯆꯥꯛꯇꯤ ꯊꯣꯡꯉꯝꯃꯦ ꯑꯉꯥꯡꯁꯤꯡ ꯉꯁꯤ ꯁꯦꯇꯔꯗꯦꯗꯤ ꯑꯉꯥꯡꯁꯤꯡꯗꯣ ꯌꯥꯝ ꯌꯥꯡꯅ ꯍꯟꯅꯔꯛꯑꯅꯤꯅꯀꯣ ꯑꯗꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤ ꯑꯃ ꯑꯗꯒꯤ ꯐꯤ ꯂꯧꯕ ꯆꯠꯂꯤꯅꯦꯕꯀꯣ ꯑꯩꯅ ꯐꯤ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯃꯃꯥꯡꯗ ꯇꯧꯈꯤꯕꯗꯣ ꯂꯥꯛꯏ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯐꯤꯗꯣ ꯃꯥ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯅꯀꯣ ꯑꯗꯨꯒꯤ ꯑꯩ ꯏꯆꯦꯒ ꯇꯧꯔꯒ ꯆꯠꯇꯣꯏꯅꯦꯕꯀோ ꯑꯗꯨꯒ ꯏꯆꯥꯇꯣꯟ ꯑꯩꯈꯣꯏ ꯑꯕꯨꯡꯁꯨ ꯁ꯭ꯀꯨꯜꯗꯩ ꯍꯜꯂꯛꯑꯅꯤ ꯃꯣꯏ ꯄꯄꯥ ꯂꯧ ꯆꯠꯂꯅꯤꯀꯣ ꯑꯗꯒꯤ ꯏꯆꯥꯊꯣꯏꯕꯤꯗꯤꯅꯦ ꯃꯥꯅ ꯑꯃꯨꯛ ꯁ꯭ꯀꯨꯜꯗ ꯇꯣꯉꯥꯟꯕꯅꯤꯅ ꯃꯥꯅ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯣꯇꯣꯗ ꯑꯗꯨꯅ ꯃꯥꯅ ꯑꯃꯨꯛ ꯑꯩꯅ ꯑꯥꯗ ꯂꯧꯊꯍꯧꯔꯅꯦꯕꯀꯣ ꯑꯩꯅ ꯆꯠꯇꯣꯏꯁꯦ ꯂꯥꯞꯄꯦꯕ ꯇꯥꯅꯤꯡꯗꯅꯦꯕꯀꯣ ꯇꯥꯅꯤꯡꯉꯦ ꯑꯩꯈꯣꯏꯁꯦ ꯈ꯭ꯋꯥꯡ ꯂꯥꯞꯄꯤꯗꯅ ꯑꯩꯈꯣꯏ ꯇꯥꯅꯤꯡ ꯕꯖꯥꯔꯗꯣ ꯑꯗꯨꯋꯥꯏꯗꯨꯒꯅꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯐꯤ ꯑꯩꯅ ꯂꯧꯔꯛꯄ ꯍꯣꯔꯦꯟ ꯐꯤꯁꯤꯡꯗꯣ ꯀꯩꯀꯩꯅꯣ ꯍꯥꯏꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗꯁꯨ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯃꯥꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯐꯤꯒꯤ ꯀꯂꯦꯛꯁꯟꯅ ꯀꯩꯀꯩ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯅꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯗꯨꯝ ꯂꯧꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯂꯥꯛꯎꯀꯣ ꯑꯩ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯉꯝꯃꯒꯗꯤ ꯎꯠꯂꯛꯀꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯆꯠꯂꯒ ꯌꯧꯔꯀꯥꯟꯗ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯏꯆꯟꯅꯨꯄꯤꯒꯤꯗ ꯖꯧꯗꯅ ꯍꯧꯖꯤꯛ ꯐꯤ ꯌꯦꯡꯕ ꯍꯧꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯂꯦꯁꯇꯔ ꯃꯨꯒꯥ ꯁꯨꯠ ꯑꯃ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯣ ꯌꯥꯝ ꯐꯖꯩꯀꯣ ꯃꯆꯨꯁꯤ ꯇꯦꯡ ꯇꯦꯡ ꯂꯥꯎꯔꯒ ꯑꯗꯨꯒ ꯑꯁꯤꯒꯩꯁꯤꯗꯅꯦ ꯔꯦꯗ ꯀꯂꯔꯒꯤ ꯔꯦꯗ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯐꯖꯕꯤ ꯔꯦꯗꯇꯨꯅꯦꯕꯀꯣ ꯃꯨꯁꯜꯂꯞ ꯇꯧꯕꯤꯗꯣ ꯑꯗꯨꯒ ꯁꯤꯒꯤ ꯁꯨꯠ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯐꯤꯁꯤ ꯑꯁꯤꯒꯤ ꯀꯟꯇ꯭ꯔꯥꯁ ꯍꯥꯏꯗ꯭ꯔꯥ ꯁꯤꯒꯤꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯃꯤꯒꯤ ꯑꯣꯏꯔꯝꯃꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯔꯦꯟ ꯃꯄꯥꯟ ꯃꯆꯨꯗ ꯏ ꯃꯆꯨꯅ ꯃꯄꯥꯟ ꯑꯣꯏꯕ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯩ ꯁꯤꯁꯦꯀꯣ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯂꯣꯏ ꯂꯩꯔꯦ ꯐꯤꯁꯤꯡꯁꯦ ꯁꯤꯁꯤꯅ ꯀꯩꯅꯣꯗꯨꯅꯦꯕ ꯄꯣꯂꯦꯁꯇꯔ ꯀꯩꯅꯣꯗꯨꯅꯦꯕꯀꯣ ꯁꯨꯠꯇꯨꯅꯦꯕꯀꯣ ꯏꯆꯝ ꯆꯝꯕꯗꯣ ꯑꯗꯨꯗꯨꯅꯦ ꯃꯆꯨ ꯐꯖꯕ ꯃꯌꯥꯝ ꯂꯩꯗꯣ ꯑꯩꯅꯅꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯀꯩꯕ ꯑꯩꯈꯣꯏ ꯆꯨꯅꯤ ꯑꯉꯧꯕ ꯂꯥꯏ ꯇꯤꯟ ꯈꯨꯔꯝꯕꯗ ꯏꯟꯕ ꯌꯥꯕ ꯑꯍꯟꯅꯁꯨ ꯏꯟꯕ ꯌꯥꯕ ꯂꯩꯁꯥꯕꯤꯅꯁꯨ ꯑꯗꯨꯝ ꯄꯨꯝꯅꯃꯛꯅ ꯏꯟꯕ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯁꯨ ꯂꯥꯛꯑꯦ ꯀꯇꯟꯒꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ ꯏꯟꯕ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯨꯔꯇꯤ ꯁꯣꯔꯠ ꯀꯨꯔꯇꯤꯗꯨꯅꯦꯕꯀꯣ
asisina jeans pen gumba setpa adai plazo pen gumba ga selakpagi yam nungaiba teng teng lawo phi khoi ang khalai ne adu gumba phita do ne buko aduga si kurti si ga varieties color lai ko aduga mai ma chusing je loi phajabane phi sing je teng teng lawo ne buko ubo do teng teng ubo da na taba khoi gi lipda su teng teng lawo dung ma phi ne buko adu jam phi se ya me kurti je khwa yam na pure aduga si sina churni kaino ne ba khoi gi ahong ma churni khoi gi dum yum na dum si jina ba ya ba phane ka dum set pa si jina ba ya ba da gi di khoi gi kurti kaino gumba reader gumba sela ga su dum matching dora ga in ba ya ba du gumba churni ni ko adu mayam aina ne phi je yeng ba chatpada mi mayam ma laktani phi sing je loina khanana loirame ba ko do mayam anakpada lebe chinau sing adum lakpiro phi sing dum lobo yani ko khoji ayi ji sing leiri khoi ni hoida khoi ta tabi lai do mai school hala ga ga hoji leiminari sa tha e ni na ta lo na sa tha e keno ka pa me siga ado nga pe ga halani ai ge ta to mi ga siga leitu sa to mi school hala siga lokta hore punna ni ne rang le ga lang ni mayam mo se photo lamna ba gi ne da ko sigi view je ngala ka mayam view kyam phajai view je mu phajadra je mu se to siga koi taning lambi lei ra inang nang na lei ra chingdo la kai lambi hai ni taning lambi na te sona na taning lei ra labuki phajaba disa phajadra ha ko se sai da lam thiri ne sai da lam lo ra da bane ko sai da lei dro bane ko phajabani ko mafam se yam ingna chikna nuai na leiba mafam ni do ada chingdong la kai le ada u sang ba uri se chingdong la kai gi mafam inang nang na le chingdong la kai ga khoi ga ha maya mai ri jum jaure ai phone je ngasai lambi da lakpagi mate khara namge tawra ga ne ai phone je akhoi daga bunga go school dagi halako to phangna na moida bag pi ki ba ko bag pi ba du da ne kana taw gre ba phone do yaw gi na ko lambi lakpagi mate ma namge to ba namak tre ba ado ne hojik ta jum jaure I hojik chak cha dore ko do aina purak pa phi sing do ke kino hai da jeng halake myam do ko kai nai di ne phi sing se dum myam jeng ko phajai dum hai ro ko do jeng hala ga siga le ko asigi suche myam aina ne kana to bune ba chanu pi da ne chen gi ba to ui da ba sigi pi je ko ado ma handak to la e na ma aina haira ko dagi asigi set se suche ai gi ne ba ko ma nga sai kan to go do ai gi ne ba asi sini ko aina hayeng puja da dum lighting khuramba mama dum set pagi haidana aina hui da bani ba si color je na ma ngonda hai gi ba do pu bi re yam harau ra yam nungai re sigi pi je ko ai pamna le ko se kui da ba aduga siga ko si sina angang bani ko angang man ma phajabi do phajabi ma angang bim leitre ne adu yang angang bi ni ko je hala kya asidi actually ai lo si se ai lo gani di khang da bani adu do aina ne chatlaga uba du da yam pa mu re ba ko asi se rani na fen bi in na ba se rani na phele ba ko pa ra ga ko gi lai phane ka su adum set pa ya ba adu do oi ba ko adu do gi ha si sima ina pa man da na ko si sima lo sale ado asi ki ne phane sidi moirang ko le adu ga in na ba sina moirang ko te ko ado ko tra ga su ne adu mai lai phane ka su set pa ya rani da ma su jam pam ba do ku ide ko ina ngang ba set ta ba se adu ga ai gi subscriber ki na mo ya ma ne ngon da hai re angang ba gi su da se pi ro wai na ko ado angang bagi se isu seta ba kuire aduduna ayamu bagi blouse pajama ma turani ko turaga admai toraga ai selake ko selaga ulakani mayam da aduga sigina ai ango ba blouse oina tugani ko aduga dum selake aduga sida ne ango bagi asisna sisu lighting khurm bagi ko cotton gi ne ba si ko jam nuai ba do adu do oi ba do adu do gi sisi ma ga lawre lighting khurm ba da jam na lemjana se il laga chat pa ya ba adugum ba yamna phajaba yeng ba da ko adu do oi ba ko adu do sisi ma ga lawre do anak ko da lebe chinau sing kai ma pam bi ba da ga di adum akoi gi lekai gi akoi gi chanupi puspita mangon de gi lawro ko ni ko na mangon adum contact toraga adum lawai dum ya ni ko collection phajaba la ko ne magi ngau ba jani phi myam du ba da ko do asine ai gi lawro phi hai babu मैम चाक चाब लोरे चाक चाब लोरगा आई पकासे थुनान थुइने बको कैन तौ गाइन हातंग पोथा गेन को याम साय बको मखादा गातंग ओन गी फेन थाजल लगाइना अदुगी प्रोडक्ट तो थुइने दो याम वाइदा मैम पुन मक्से नंगनबा होनरप हाइसे याम थातीना वाइ को मीना खंगोय अदुगा इदिसी लोरा मतुंग नंग मै फी तिंजलम मैम दुम कमु लोइना सुदोए फौदोए को नुसाजे लेरिङै दा खतंग कंगौना बगियाना को थिंगु थिंगजले पुंग मरी दमाय तासले बको तुमबो Warabu. Wabana loira. Tang yu ki wabana isa de. Phang se na leng jal lebo. Kaga super. Ai sai ba thabak su da bai ta ta ngang thoi se je une. Lekai de koine lei da waram mun. Kai ba. Kai hai ba. Lekai de koi da lei. Kai mi lekai koi ba. Ai ngasik chalu di su kama phima chalu ke ta hai une.
เนี่ยเลยใกล้กูโจ้ให้ไปสุยาตัวนี้พี่กูทูโจ้ให้ทำไมจะรีบกันสิกันมาก็ไม่พิมพ์จะรีโน่สักทองบัวแม่อะไรพี่ติงฉันละแม่อะไรดีพี่สุนังเดี๋ยวไปแต่กลักตัวนั้นเซลกันเลยอะไรดีอุตส่าห์สินะมากี่พี่เล่าดูเลยพี่เสียงดีสิจูอะไรดีฮัลโหลฮัลโหลปกติสักตัวก็พี่ติงฉันทำมันบัดสุดโดอะไรบอมตาเลยวายนุ่งเทปปากกาเจ้าข้าต้องอ้วนแกนะมาฆ่าตัวมันประจำนุ่งไงบุกก็ไปด้วยซาวันนี้มาฆ่าได้อ้วนมันจะนุ่งไงบุกพอดีมาเท่าตัวสูเฟนโดกันตัวเรียบุกก็ซิลิงเพนโดงานดีกันตัวเรียบุกดูกี้ซิลิงเพนเจ้ฮาปะบันนี่นะนุ่งไงเลยก็ฮิปปะจะนุ่งไงเลยมาฆ่าได้นี่ดูกี้ว่าอะไรซาเจ้ดูไหมอ่ะเพื่อนก็มูสิกากี้เขาก็ลักกันฮักฮิปเก็บบุกก็ฮิปปะก็เขาก็ลักกันดูมาฆ่าตานะยังมีเนื้อสินะจ้านี่งานตัวพัฒนาเก็บบันเทิงสิละ Bye bye good evening to good night เลยจะโลเนี่ยไม่ใช่งานก็ท่ารู้เลยท่ารู้แล้วก็เขาก็เลิกกันก็มุดเชียงเชียงใครเลยก็ไอ้เสียไซนัสเลยแบบนี้นะแม่คอยที่มาร์กุมบาเด็กที่กุมบามานับเอาหนุ่มสันเดอร์ก็ที่เชียงใครไปจะหาเดี๋ยวก็มาฝุ่นจังบดูนายงวนละนะหักสร้างตัวง่ายแต่บดูโอ้ยแบบดูกี้เชียงเชียงใครเลยใครเดี๋ยวสุดท้ายเชียงสระสุดเลยสลักเตรียบก็ดูกี้ไอ้นั่นนุ่งมาเดี๋ยวสุดเลยนะเชียงเสียใครทุกคนงำเดี๋ยวหายตาเลยไอ้ทับไม่ห้ามจริงก็ดูนะขณะตัวนะใครเลยจะรำมาดีบางดูไม่นะใครเลยตัวก็ใจสังก็ตัวก็ดูนะมายามนะว่าขจานีได้ตัวริเสเดี๋ยวเชียงใครตัวก็เลยแล้วก็มูสันดาไว้ดำตัวมั่มสลับบันนี้ก็ไอ้เสแค่นั้นตัวเลยก็มุนทางยิ่งมุกไก่ทงสิเกจรุมทงกันนี่ให้แต่นะก็มูไอ้เสอว่าพอดีก็มันจะสิ่งก็มัลลีเนี่ยบก็เดี๋ยวว่าพอดีก็เป็นสิ่งขังมัลเลยเดี๋ยวก็เขาจิกเสนะคุยดามุที่ดีเนี่ยดาจะใกล้จะเคยแกนะก็คุยก็แล้วก็ดาจะคุมกันตัวไปดูได้เนี่ยมาได้เลยอีจ้าละให้นะทงเราเนี่ยจริงว่าแต่คุยดาเสสันเสแล้วก็ตัวเราก็เลยนะมีก็สันจิจุมาบุกตัวกันตัวเลยมาบุกสยามเนี่ยสิเลี้ยบก็แต่ช่วงนี้สันเสพาไปยาเดี๋ยวท่าตัวบุกคุยดานะท่าตัวปีบดูก็มาพาสุดอากีจุบะมาสายพัฒน์ลำบากกีท่าดกปนินะจำฮาราอุจบดูดูก็สจิกเสียมาคุยจะตันตัวนัชชาเดี๋ยวคุยดาขังเดี๋ยวบุกไอ้เนี่ยเคมีรานะกาปิสมาขังเดี๋ยวบุกไอ้ตัวมินตัวเราก็กาปิเนี่ยเดี๋ยวก็นั่งได้นะมาวันที่เขาบุญเนี่ยดูก็แต่มาขังนี่ซาโลเรบันนี่นะก็สิ่งที่มาบุตรนะบ้าพิจารณาบ้าจะสิ่งสุดดิวที่ยามกัลเลก็ดากิสุไอ้นะไอ้กิสุไอ้นะยามกัลเลดาเลเด็กนะดานะดุมไอ้ตัวบินเลยดานะจะตัวเขาคีบมามา ยาวเลยกันไอ้ตัวก็ไอ้ดาดูจิตหายเลยตัวดาดูกันก็ตะขังนี่ตัวก็ไม่ยามเขาจิสันดาไว้รำกีบิวเสียยามพัศย์ให้ไปตาเร่สันดาไว้รำสิยามพัศย์บันนี้ก็ตัวยังหันหลักเกะเขาจิสันดาไว้รำกีมาทำสิ่งนี้เขาจิเราบุกสิ่งก็ไม่นะโอ้ยให้ตัวยังหันหลักเกะก็ยามพัศย์เย่แม่บุจิสันดาไว้นะมวยเด็กก็ให้งานสิ่งทุกชนิดด้วยฮันเด็กก็งานสู้โมบายเจงนั่งหักสุดมุปทาดูเลยดูก็คุยด่าฉันสายเด็กจากคุณจะก็ตัวรีบก็ดูมาใครจะอยู่ยังฮันเด็กแม่ยามดูก็ยังรู้สิละว่าได้ดีคุยด่าสิได้เลยดูสันดาไว้นะมึงกี้ไก่นุ่มจานนะบ้าไก่นุ่มจานนะบ้าชิลลี่อะมาไก่นุ่มเขาอีสานพาสต้าโอ้พาสต้าก็ได้เลยจ้ะกับจ้าเลยสิจ้ะอันนี้นั่งงานมวยจะไก่ชาลีละยังไงนะมาพาสต้าเขาดูดิคุยด่านะนี่ก็งานมวยเลยก็งานมวยayah iba nah hanam kamu dan kau lagi ayah kan dagi na kita ngai dengan mui je kita dan kan saya Hawaii dia pak do hasan di depan hasan lagi sak thong dri khoi da siga tu kan na tahu sak thong ding hang le ga sak thong ani ko do ngasigi ensang kari thong ge ha ba do ding jang la ke ko duga angang ani situation de halak padagi mo hanga ko thana ri ba ko ware na duga kuda hodi magi sandagi sana bagi se thora da sabra de halak ke ko ware su usigi thabak yam su ngre ngasi se ko wana in jing hang lei ni su ko thara ga hang lei ba hai ta le kuda hodi sandawai ramgi chana bagi putorakle tu sida lai le kuda na hauna putore pasta se haw bani ko ma ko ji he sai ba ko ngang sing chu pa me do koi gi tomato sauce chili sauce ka ha pa di am haw le mo sa sa ta to ga chu ko chili sauce lo ga ta lo tau ne ga ko siga ko da ho ji cha ba ho re bi ma chu siga sa ba ho re abu la o cha da si la o na ka mai ta haw bro som na as mo ga thokki de ko da ai chu cha ki me haw du mal
Machu ka nga sang nga ko. Sak la mình ngasi dia. Ni rasa. Kayu nyo. Apa juga ngomong tunggal ke? Đấy là sao kìa? Đây thôi nè, đây rồi, ăn đây rồi. Hảo ấy. Jus cái đó cho hỏng đi. Đúng rồi. Bắt bắt. Sanda quay làm chắc làm mà tận sẽ phần người mình rồi đấy hả? Kuning mà. Đó. Cái nhang thùng này đi. Mà cha lui từ ngày mà mua hàng giờ lên. Nhang thùng sai nào? Đúng. Đúng. Giờ đúng. Kita kali jam tadi kita kau buat. Pasta lagi jerum ni. Boleh tak? Kau tak? Kau tadi nak apa dia? Hả? Ai ni đâu này? Cái này là đi đâu này? Em biết rồi, linh đâu? Mana chak thuốc nó lấy đấy, đấy đi ngon ta comment halu ai. Mana chak nó gin nó lấy đấy ngon ta comment halu lấy. Ở đây cái gì? Ngang nghe người ta đấy. Comment hành đi cho cái gì nó, comment làm thân đi cái gì nó, mình là cái khăn đôi đi, tôi đôi đi, tao đôi đi. Kỳ đây cho comment ta hành lồng kháng lồng ta cái hành lấy đấy. Ông có một câu đấy, chắc rồi đơn năng hai nè. Aku kamu kau khum de thini mo ngang bi de nang khali ja kai no ba ha Sara ya kamen han da bai su thini ngang bai ngunda kamen han de na ngang bai su mission ai tau de jo kai na ai tau de se kai no ai ning ja toi da mang ja toi da kha da ja toi da oi da ja toi da kai ka tau hong khang de ha bai je ta mana ot pa da mai bam ko cha ba chi se ro ja thok khare ai da su ja thok khare mana ai na ja cha ji ba de je ai da ka dai no adu khang ja pu thana bro mayam tu ai ja saru to mana ne ta thok khare loi na tu ai jani ngai leitre huji mi gi jak tharuk su ti ko ti thira ka cha ba mi sibu asina ma buk sin o no me kang thora ise ai no me kang thala ko ma no me kang thora ko tawri se chi jak chi bo ai jak ngai thambi di ma gi ma na ta thuk le ma ko jan ke ka ai kai cha to yo na khali se kai no ba ai jai lan gi khali do na ha mayam ga sinung tang jak thong re jirum thong ani to bo to thong re ba amda tana ningre pasta charu ba gi chak chana ningre aduga mani number 1 da ma chak chara roi ka na hala ma ga aduga ni ta saru ko loi da ta khare se sa này nó tụi nó làm sao saram dai da di nu siba ga loi mang khren I love you lắm ai cha roi nang jak du khong tu dei cha roi ai chak du khong tu ka bai cha doi noi hotel này pulau tao chắc này chưa lâu sao lâu sau ning nge lâu chứ lâu lâu nang ngol jam thi ngai ka gi no rồi chúng ta cắt gì đó mai jirum ga jirum kam chaw la khai no bai na abu ga ma oi ta thok khara ga ne ai sina ka men halu na halingai de che kai lai ram dre bai gi masuma tu nung si de masuma cha mama nung si da ba masuma ka cha la ga ka khan jeng ka kare phang da mayam pai te baru ni mdong su hu ki ge na ta di ai hinda kainom to ka da pi mama le chi ja ho dra ga di ai pi mama ta do khoi da si sa ning loi mama ku jo la ga lai le tin na che kha jo lu ki ge do mayam ga si ge na di tata bye bye do ga next ta amuk theng na si ko bye 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 mayam bye bye taro se bye